ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ M꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯤ ꯂꯥꯏ ꯇꯤꯜ ꯌꯥꯝ ꯁꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯇ ꯃꯇꯧꯗ ꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯥꯕꯨ ꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯛꯄꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯇꯣꯝꯕꯤ, ꯌꯦꯡꯉꯣꯏ, ꯑꯗꯨ ꯂꯣꯏꯔꯕꯗꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯁꯤꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯎꯅꯕ ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ." ꯅꯣꯡꯃꯒꯤ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯗꯤ ꯋꯥꯠꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯂꯤꯕꯅꯤ꯫ "ꯑꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯟꯁꯥꯡꯕꯨ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯤꯌꯦ, ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯍꯧꯗꯦ." ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕ, ꯏꯃꯥꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯁꯨꯝ ꯌꯦꯡꯉꯨꯒꯦꯀꯣ, ꯆꯥꯛꯇꯣ ꯃꯩ ꯊꯥꯒꯠꯂꯝꯃꯣ ꯅꯪꯅ꯫ "ꯑꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ, ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯒꯦ, ꯏꯃꯥꯁꯨ ꯀꯨꯏꯕꯤꯔꯛꯑꯅꯨꯀꯣ." ꯃꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥꯔꯣꯏ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ "ꯍꯣꯏ ꯏꯇꯥ ꯂꯥꯡꯂꯦꯟ, ꯂꯥꯡꯂꯦꯟ ꯂꯩꯇ꯭ꯔꯣ? ꯑꯩ ꯂꯥꯛꯏꯌꯦ, ꯏꯇꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ." "ꯀꯔꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯁꯤꯕꯣ?" ꯃꯇꯥꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯡꯂꯦꯟꯅ꯫ "ꯍꯣ, ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯏꯇꯥ, ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ." ꯃꯇꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, "ꯑꯇꯩꯒꯤ ꯅꯠꯇꯦ, ꯀꯩꯅꯣ ꯆꯥꯛ ꯌꯥꯝ ꯊꯣꯡꯉꯤꯅ, ꯀꯔꯥꯏ ꯆꯠꯇꯧ ꯂꯩꯒꯦ?" "ꯀꯩꯁꯨ ꯆꯠꯂꯣꯏꯗ, ꯑꯩꯗꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯤ ꯂꯥꯛꯑꯅꯤꯌꯦ, ꯑꯗ ꯆꯥꯛ ꯉꯟꯅ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ." "ꯑꯣ ꯍꯣꯏꯅꯦ, ꯏꯇꯥꯁꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ. ꯑꯗꯣ ꯍꯣꯔꯦꯟ ꯂꯩꯀꯥꯏꯒꯤ ꯏꯇꯥꯁꯤꯡ ꯄꯨꯟꯕꯗ ꯌꯥꯎꯕ ꯌꯥꯗꯣꯏꯔꯣ?" "ꯈꯪꯗꯦꯗ ꯏꯇꯥ, ꯑꯩ ꯍꯥꯏꯕ ꯉꯝꯗꯤꯌꯦ. ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯍꯥꯏꯗꯣ ꯍꯦꯛ ꯐꯪꯂꯨꯕ ꯀꯧꯕꯅꯤꯅ." "ꯑꯣ, ꯑꯗꯣ ꯌꯥꯗꯧ ꯑꯣꯏꯔꯒꯗꯤ ꯊꯣꯛꯂꯛꯎꯀꯣ, ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ, ꯀꯨꯏꯅ ꯄꯨꯟꯗ꯭ꯔꯒ ꯂꯣꯏꯔꯦꯕ. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ, ꯏꯇꯥꯁꯨ ꯆꯥꯛꯇꯨ ꯊꯣꯡꯖꯔꯣꯀꯣ." ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯝꯕꯒꯤ ꯌꯨꯝꯗꯅꯤ ꯀꯨꯏꯔꯦ ꯃꯄꯥꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯄ꯫ ꯈꯣꯝꯕꯒꯤ ꯏꯃꯨꯡꯅ ꯈꯔ ꯋꯥꯕꯒ ꯃꯄꯥꯒꯤ ꯑꯅꯥꯕꯅ ꯐꯖꯅ ꯂꯥꯌꯦꯡꯕ ꯉꯝꯗꯕꯒ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯅ, "ꯅꯄꯥꯁꯦ ꯑꯐꯕ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅꯗꯤ ꯐꯅꯤ" ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯏ ꯈꯣꯝꯕ, "ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯥꯝꯃ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯋꯥꯔꯤꯀꯥꯟ ꯄꯥꯕꯕꯨ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯊꯥꯖꯔꯛꯇ꯭ꯔꯦ." ꯃꯁꯤꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯑꯉꯥꯎꯕ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯥꯅ ꯑꯗꯨꯛ ꯋꯥꯈꯜ ꯍꯟꯊꯔꯤꯕꯗꯨꯕꯣ, ꯅꯃꯥ ꯑꯩꯁꯨ ꯄꯥꯡꯒꯜ ꯍꯟꯗ꯭ꯔꯤꯅꯦ, ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯣꯏ ꯋꯥꯠꯂꯤꯅꯦ." ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯈꯣꯝꯕ, "ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ? ꯅꯆꯥ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ." ꯃꯁꯤꯗ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯐꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ, "ꯏꯆꯥꯒꯤ ꯋꯥꯗꯨꯅ ꯍꯦꯟꯅ ꯏꯃꯥꯗꯤ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ." ꯇꯟꯖꯥꯁꯤꯗ ꯈꯣꯝꯕꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯎꯗꯅ꯫ "ꯏꯃꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯝꯇ ꯂꯩꯕꯤꯌꯣꯅ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯏꯃꯥꯅ ꯅꯣꯡꯇꯁꯨ ꯇꯥꯕꯤꯗꯦ." ꯃꯁꯤꯗ ꯈꯣꯝꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, "ꯍꯩ ꯇꯣꯝꯕꯤ, ꯍꯧꯖꯤꯛ ꯅꯪꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯂꯩꯕꯗꯤ ꯂꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯐꯥꯎꯕ ꯂꯩꯔꯝꯈꯤꯔꯣꯏ. ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ?" ꯃꯁꯤꯗ ꯂꯥꯏꯖ ꯂꯦꯝꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯇꯥꯆꯧꯗ ꯍꯥꯏꯕ ꯅꯠꯇꯦ, ꯏꯃꯥꯗ ꯍꯥꯏꯖꯕꯅꯦ. ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕꯣ? ꯀꯩꯅꯣ ꯈꯪꯗꯦ." ꯃꯁꯤꯗ ꯃꯃꯥ ꯂꯦꯝꯕꯤꯅ, "ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ. ꯏꯃꯥꯅ ꯈꯨꯝꯗ꯭ꯔꯕꯁꯨ ꯅꯕꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯇꯨꯡꯗ." ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯂꯩꯕ ꯑꯍꯟ ꯑꯣꯏꯔꯕ ꯆꯥꯎꯕꯗꯨ ꯂꯣꯛ ꯀꯟꯅ ꯈꯨꯔꯛꯑꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒ ꯌꯦꯡꯅꯩ, ꯑꯗꯨꯒ, "ꯏꯃꯥ, ꯍꯤꯗꯥꯛꯁꯨ ꯑꯁꯦꯡꯕꯁꯨ ꯂꯩꯇ꯭ꯔꯒꯨꯝ ꯇꯧꯈꯤꯕꯅꯦ ꯉꯔꯥꯡ ꯑꯩꯅ ꯌꯦꯡꯕꯗ. ꯑꯗꯨ ꯊꯛꯄꯗ ꯄꯥꯕꯁꯦ ꯈꯔꯗꯤ ꯐꯕꯒꯨꯝ ꯇꯧꯕꯅꯦ." ꯃꯁꯤꯗ ꯂꯦꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯏ ꯃꯆꯥ ꯑꯅꯤꯗ, "ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ.
Hidak leibadi lairadana. Ayuki seng phauba. Konaramni konaram loisu khangdri ima. Masida khomba phamlambadagi haugatuna mamada haire. Ima, ay asoi phawbada sum thoge. Hairamduna thokirami. Masida amuk ningai haurami ngasaidagi sanariba waridu karimada thawa sandagum. Ima, tasause tasanada sakre. Masan nupi mayam leibani haibasu nataba. Ay amakha khwanabu kayang waradana. Masida lembina chahilami. Hai, nabungsina imungsi puribani ko. Sidagi hena ima wangang ningde. Chalo, chaktum thongusu salo. Asi hairaga machagi wadu tasinada chakhiram. Mataududa magi wabu mamana tade, mabungna tade haiduna sauna haise. Khangidana dubade. Aina sidagi kidorke habdu yengoba. Aina apambasu piba ngamdaba. Masiba hongnaribra habanida. Asumna sum haukhibana ayuki sak chaba matamni. Somda langlen tombi amadi mamaga chak punna saminaduna wari sanarami. Hai, imagi langlen. Isana lai tongbadubu asingbagiranya. Onthokna mankhrini imadia isagi mataududa. Mamagi wadu tabada langlen tu mamada mamitu paina yenglaga haire. Hai, imadi asengbara khak haibani ado ngaihak lairabadi isa unaba mi laklani. Imania jairi kholiba mayamse loisinaba tawrage. Langlen tombi su hoi haiduna makutu hamduna thokirami. Somda sak charamdaido lai jelenbi insangdu ubada isau langba haurami. Ima, sibu insang lo kaino. Asu hautaba insang sibu kana chaduno. Ngarau su yaudaba sidi ai chaningde. Hairamduna phet tawduna haugatuna thokre. Mataududa mamada nungaitana yenglaga haire chariba saktu lepaga khomba. Masige ngangse. Aikhoina sum kihanbasida naw sawba haidu oirabanima. Aduna ima kaisu khanganu koima. Masida fana nungaitrabasu fana warabasu macha nupagi mangda pumnamak losilaga khumlaami asemba minok ama noklaga. Ahaida ima kaisu khandise. Isabu sak yaradro habla khoro. Haujik sadri se horelasina sarawange chakpiro haidoribani asina. Asumna chaktu phasana thamjilaga masu sarami. Nongthilgi matamni somda macha nupida hairi. Hai, imagi langlen. Imasi yam sare. Haksang si amuta sengdokluge pukrida kumduna ko. Hairamduna pukridamna chatkirami. Mataudu langlen su hoi haiduna leihaurami. Numit khudingi sumkanda langlengi mamana hek masa sengdoi. Loiraga kare. Karakpada hairi macha nupina. Ima, awangi ini hoidagi phadigo maruda lauruge. Aduga hingkon sida khara thanaba. Hoi hoi. Imana ne chairiba mayamse loisinbirage. Konbudi imana ngasaina phenglabanida. Hoi ima, laurukige. Phadigo marudo. Aduga thanaba amta tause. Haujikla hayengla kaino. Asumna numit asimasu haukhirami. Mathangi ayukni. Somda khombagi mayumdani mamada ningai kanna tawri lai jalembi. Imabu nasa aigi phanikto karam kanda leibige habano. Haiba kuireda nachaina haibada yadrise. Masida ayuki wai taiduna leirambi mamana sauna machanupi bu chairami. Hai, chalo amukta. Thabakta itingdi pangni haibadi leite. Masida lai jalembi na phet tawduna. Imagi de adu ngaktane. Leirasu lei hairoi, leitrasu lei hairoi imagi di. Masida machabu chaira ilembi. Hai, taningde ko, chalo. Aswai de chalu komta. Nasatu yeningde haiba ai. Masida lai jalembi khumge tawbaga mabung changatuna hairami machanupida. Lai jalembi. Nango imada dugumba ningaido tawgano haibani. Phani amsu hairabani. Nang sigian taraba yarabani ko. Masida lai jalembi su mabungda onsinduna. As, taningde ko, tasawsuni. Aina haiba kanamda yabide. Hairaga phet tawduna thokirami. Chakhumdagi machanupigi matawduda sauna masanupibu tanaba chairi chakhumdagi tanaba. Hai, chak loirabani ko. Nasana khangna lakjau ko cheng leitrabani na ne. Chak su leitrabani ko chaba phangjaroi khangjau he. Masida khombana haira imamada. As ima sidiba. Isangda chamane. Ado ima kari sambu thonge. Chagam lami loshilo. Masida mamana nungsina haira. Hoi hoi loirakadawre. Nasanapido kauro chalo. Ima thiram lageso. Khombasu hoi haiduna thokirami. Aduga machanapigi kaagi thongjin panda leptuna machanapibu tanaba kauri. Adombe. Ima na chak thiorabane. Tasawse chakam lami. Kuina ningai tawraga leirano batombe. Mabungna chak lami haiba aduda nungairaktraba male. Thongdu tapna hangai aduga. Tacho
ꯑꯩꯁꯨ ꯂꯥꯝꯃꯦ ꯆꯥꯔꯁꯨ ꯂꯥꯛꯑꯣ ꯏꯃꯥꯗꯣ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯝꯇ ꯌꯥꯗꯕꯁꯤꯗꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯛꯃꯤꯟꯅꯔꯦ ꯆꯥꯛꯈꯨꯝꯗ ꯑꯅꯤꯗꯨ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯅ ꯆꯪꯕꯤꯔꯛꯑꯦ ꯁꯣꯝꯗ ꯐꯝꯕꯤꯔꯣ ꯅꯃꯥ ꯑꯩꯅ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯛꯏꯁꯦ ꯇꯔꯥ ꯆꯥꯛꯁꯤ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯨꯛ ꯄꯩꯔꯒ ꯍꯥꯏꯔꯛꯏ ꯂꯥꯏꯖꯔꯦꯝꯕꯤ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯌꯥꯗꯕꯒꯤ ꯆꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗꯅꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕꯤ ꯍꯤꯡꯒꯣꯜꯗꯒꯤ ꯅꯥꯄꯤꯁꯦ ꯏꯃꯥꯒ ꯈꯔ ꯐꯥꯟꯗꯣꯛꯁꯤꯜꯂꯛꯑꯣ ꯌꯥꯝ ꯁꯣꯡꯂꯦ ꯇꯧꯔꯤꯁꯦ ꯐꯥꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯇꯥꯔꯗꯨꯅ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯑꯍꯣꯏ ꯏꯃꯥ ꯐꯥꯟꯁꯦ ꯑꯗꯣ ꯏꯃꯥ ꯑꯩꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯃꯁꯤꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯏꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯏꯆꯥꯕꯨ ꯁꯨꯃꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯇꯣꯛꯂꯁꯤꯔ ꯈꯟꯕ ꯑꯗꯨꯒꯤꯅꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯒꯤꯅꯤ ꯏꯃꯨꯡ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇ꯭ꯔꯤꯕ ꯑꯁꯤ ꯑꯗꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯕ ꯈꯪꯗꯦ ꯏꯃꯥ ꯑꯩꯁꯨ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯍꯩꯗꯦ ꯏꯁꯣꯔꯒꯤ ꯊꯧꯒꯟ ꯐꯪꯕꯅꯤꯅ ꯑꯗꯣ ꯍꯛꯆꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯍꯛꯆꯥꯡꯗꯣ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯕꯁꯨ ꯐꯠꯇꯦ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯍꯦꯛ ꯄꯣꯊꯥꯎ ꯏꯆꯥꯁꯤꯗꯤ ꯉꯥꯡꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯤꯡꯒꯣꯜꯒꯤ ꯅꯥꯄꯤꯁꯤꯡꯗꯨ ꯐꯥꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯩꯁꯥꯕꯤꯁꯤꯡ ꯄꯨꯜꯍꯧꯋꯦ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯄꯨꯟꯕ ꯌꯥꯎꯕꯗꯤ ꯌꯥꯏꯗꯅ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯈꯨꯝꯗ꯭ꯔꯤꯀꯥꯟ ꯃꯃꯥꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏ ꯍꯣ ꯆꯠꯂꯨꯁꯨ ꯃꯁꯤꯗ ꯃꯇꯥꯗꯨꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯨꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯏꯇꯥ ꯄꯣꯊꯥꯕ ꯐꯥꯎꯕ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯨꯜꯂꯔꯦ ꯑꯗꯨꯒ ꯀꯨꯏꯅ ꯎꯅꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯇꯥꯗꯨ ꯎꯕꯗ ꯂꯛꯅꯔꯛꯑꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥꯅ ꯀꯅꯥꯅꯣꯃ ꯌꯥꯎꯔꯛꯏꯅ ꯊꯥ ꯀꯌꯥꯅꯣꯃ ꯎꯈꯤꯗ꯭ꯔꯕꯤ ꯑꯃ ꯎꯕꯁꯤꯗꯤ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤꯌꯦ ꯀꯞꯇꯨꯝ ꯀꯞꯅꯤꯡꯉꯤꯕꯣ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯍꯣꯏ ꯏꯇꯥ ꯃꯌꯥꯝ ꯎꯕꯁꯦ ꯄꯨꯛꯅꯤꯡꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕ ꯑꯁꯨꯝꯅ ꯂꯩꯔꯤꯀꯥꯟ ꯌꯥꯝ ꯊꯥꯖꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯑꯝꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯈꯖꯤꯛꯇꯤ ꯊꯨꯒꯥꯏꯔꯦꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯐꯠ ꯌꯦꯡꯉꯛꯄꯗ ꯎꯔꯛꯏ ꯇꯨꯃꯤꯟ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯃꯣꯡꯍꯥꯗ ꯂꯩꯕꯗꯨ ꯎꯕꯗ ꯈꯟꯖꯩ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯑꯃ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯇꯝꯕ ꯄꯥꯈꯪ ꯑꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯦꯟꯈ꯭ꯔꯦꯗ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯤꯀꯥꯟ ꯅꯥꯀꯟꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯔꯥꯡ ꯐꯕꯤ ꯑꯃꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯍꯣꯏ ꯍꯪꯉꯣ ꯇꯥꯗ ꯑꯃ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯃꯃꯤꯡ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯗꯨ ꯎꯕꯗ ꯃꯑꯣꯡ ꯃꯥꯟꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯡꯁꯤꯡꯗꯨ ꯍꯥꯏꯔꯛꯑꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯣ ꯑꯩꯒꯤꯅ ꯁꯅꯥ ꯉꯥꯟꯕ ꯀꯧꯏ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯥꯝ ꯃꯃꯤꯡ ꯈꯪꯅꯤꯡꯉꯤꯕ ꯑꯁꯤꯅꯅꯦ ꯈꯣꯝꯕ ꯀꯧꯏ ꯏꯆꯜꯁꯤꯡ ꯈꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯥꯗꯤ ꯍꯔꯥꯎꯖꯔꯦ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯔꯦ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯂꯣꯟꯅ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯖꯕ ꯂꯦꯞꯇ꯭ꯔꯤ ꯃꯔꯛꯁꯤꯗ ꯅꯨꯄꯥ ꯃꯥꯁꯨ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯗ ꯁꯥꯗꯨꯅ ꯑꯅꯤꯗꯨ ꯀꯟꯅ ꯃꯤꯆꯥꯟꯅꯔꯝꯃꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯇꯥꯗ ꯑꯅꯤꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤ ꯋꯥꯅꯣ ꯈꯨꯝꯂꯒꯦꯅ ꯉꯥꯏꯔꯕꯅꯦ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯈꯣꯝꯕ ꯃꯇꯧ ꯌꯥꯝ ꯃꯥꯟꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨꯒ ꯈꯔ ꯈꯖꯤꯛ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯀꯧꯕꯒꯦ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯈꯪꯖꯈꯤꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯖꯕꯅꯤ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯗꯤ ꯏꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯃꯇꯥ ꯑꯗꯨꯅ ꯑꯣꯏꯅ ꯄꯤꯔꯛꯑꯝꯃꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯅ ꯄꯥꯎꯈꯨꯝ ꯍꯣ ꯃꯥꯅ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯀꯧꯕꯅꯦ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯏꯇꯥ ꯈꯛꯀꯤ ꯃꯃꯤꯡ ꯍꯪꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅೋ ꯃꯁꯤꯗ ꯈꯣꯝꯕꯁꯨ ꯃꯃꯤꯡ ꯈꯪꯂꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯃꯐꯝꯁꯤꯗ ꯄꯨꯡꯐꯝꯁꯤꯃꯛꯇꯗ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯁꯤ ꯍꯥꯏꯅꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯪꯗꯧꯕ ꯋꯥꯗꯤ ꯍꯪꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗ ꯋꯥꯔꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯔꯒ ꯍꯪꯗ ꯆꯠꯈꯤꯕꯗꯨ ꯅꯨꯄꯤ ꯑꯃꯅ ꯂꯛꯅꯔꯛꯏ ꯃꯇꯥꯗ ꯏꯇꯥꯁꯤ ꯌꯥꯗꯦꯗ ꯂꯩꯀꯥꯏ ꯊꯣꯛꯂꯛꯄꯒ ꯈꯣꯏꯃꯨꯅ ꯏꯟꯕ ꯍꯥꯜꯂꯤ
ꯀꯔꯝ ꯇꯧꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯗꯗꯤ ꯅꯣꯡꯃꯇ ꯏꯟꯕꯤꯗꯦ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯗꯣ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯞ ꯈꯨꯝꯂꯛꯏ ꯑꯁ ꯏꯇꯥꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯍꯜꯂꯤ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗꯒꯤ ꯃꯇꯥꯁꯤꯡꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯁꯅꯥ ꯉꯥꯟꯕꯅ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯗꯣ ꯅꯪꯕꯨ ꯍꯌꯦꯡ ꯎꯅꯕꯕꯨ ꯆꯠꯀꯗ꯭ꯔꯣ ꯀꯔꯤꯅꯣ ꯊꯕꯛꯇ ꯍꯥꯏꯔꯒ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯆꯠꯀꯗꯧꯔꯤꯕꯅꯦ ꯆꯠꯇ ꯌꯥꯄꯣꯟꯇꯦꯗ ꯃꯁꯤꯗ ꯁꯅꯥ ꯉꯥꯟꯕꯗꯨ ꯍꯦꯟꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯇꯥꯎꯁꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯥ ꯉꯥꯟꯕ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯋꯥꯔꯤ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦꯃꯤ ꯈꯣꯝꯕꯁꯨ ꯅꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯉꯛꯄꯗ ꯃꯆꯟꯅꯨꯄꯤꯅ ꯁꯥꯎꯅ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯩꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯈꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣꯕ ꯈꯪꯗꯦꯕ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯛꯑꯝꯕ ꯃꯕꯨꯡꯒꯤ ꯃꯤꯅꯣꯛꯇꯣ ꯃꯥꯡꯈ꯭ꯔꯦ ꯁꯨꯛꯂꯞ ꯇꯧꯗꯨꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯅ ꯈꯨꯝꯂꯛꯏ ꯇꯣꯝꯕꯤ ꯅꯪꯁꯤ ꯅꯕꯨꯡ ꯑꯩꯅ ꯃꯣꯟꯗꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯁꯤ ꯌꯥꯗꯦꯀꯣ ꯍꯦꯛꯇ ꯊꯨꯒꯥꯏꯗꯤ ꯇꯧꯋꯦ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯅꯪꯕꯣ ꯃꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯕꯨꯡꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯕꯨꯡꯗ ꯏꯁ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤꯌꯦ ꯇꯥꯆꯧ ꯑꯩꯅ ꯍꯪꯕ ꯋꯥꯒ ꯈꯨꯝꯗꯕꯤꯒ ꯇꯧꯔꯤꯗꯣ ꯀꯥꯟꯅꯔꯣꯏꯀꯣ ꯇꯥꯆꯧ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯀꯥꯟꯅꯔꯣꯏ ꯃꯁꯤꯗ ꯃꯆꯟꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯆꯪꯅꯕ ꯍꯣꯠꯅꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯦꯟ ꯂꯩꯇꯅ ꯍꯦꯛꯇ ꯁꯦꯠꯅꯤꯡꯉꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅꯅꯦ ꯍꯦꯛꯇ ꯂꯩꯕ ꯌꯥꯄꯣꯟꯇꯦ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯦꯟ ꯂꯩꯇꯦꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯈꯣꯠꯄꯒ ꯅꯪꯗ꯭ꯔꯤꯀꯥꯟ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯍꯩꯖꯩ ꯃꯇꯣꯝꯇ ꯇꯥꯆꯧ ꯇꯧꯁꯤꯟꯅꯔꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯟꯗꯛꯇꯤ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯀꯜꯂꯝꯅꯦꯁꯦ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯃꯃꯥꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯄꯥꯟꯗ ꯃꯆꯟꯅꯨꯄꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯜꯂꯛꯑꯕ꯭ꯔꯥ ꯏꯆꯥꯕꯣ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯃꯁꯤꯅ ꯀꯔꯤꯅꯣ ꯉꯥꯡꯉꯤꯁꯤꯅ ꯁꯨꯃꯥꯡꯁꯤꯗ ꯑꯩꯅꯦ ꯇꯟꯗꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕ ꯂꯥꯏꯖꯂꯦꯝꯕꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯝꯃꯤ ꯃꯃꯥꯒꯤ ꯃꯇꯧꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯣꯝꯕ ꯑꯁ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤꯕ ꯏꯆꯟꯅꯨꯄꯤ ꯃꯇꯣꯝꯇ ꯌꯥꯎꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯤꯛꯏꯀꯥꯟꯗ ꯀꯦꯍꯜꯂꯨꯗꯅ ꯇꯧꯔꯤ ꯉꯥꯛꯇꯅꯤꯁꯦ ꯍꯧꯖꯤꯛꯇꯗ ꯀꯔꯤꯅꯨꯡꯒꯤ ꯀꯦꯍꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗ ꯐꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯥꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ ꯏꯃꯨꯡꯁꯤꯗ ꯃꯄꯨꯔꯣꯏꯕꯗ ꯅꯥꯗꯨꯅ ꯂꯩꯁꯤꯟꯕꯒ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯒ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯅꯤꯡꯉꯥꯏ ꯇꯧꯕ ꯂꯦꯞꯇꯦ ꯑꯗꯨ ꯆꯥꯒꯦ ꯑꯗꯨ ꯁꯦꯠꯀꯦ ꯍꯥꯏꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯇꯨꯡ ꯏꯟꯅ ꯌꯥꯝ ꯊꯥꯖꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯑꯃꯗꯤ ꯈꯣꯝꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯈꯣꯝꯕ ꯃꯥꯅ ꯅꯨꯄꯥ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯍꯥꯟꯅ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯗꯣꯔꯛꯂꯝꯃꯤ ꯌꯥꯝ ꯊꯥꯖꯗꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗ ꯊꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯤꯡꯗꯣ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯇꯥꯗꯒꯤꯅ ꯈꯣꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯎꯅꯁꯦ ꯍꯥꯏꯅ ꯀꯧꯊꯣꯛꯂꯤꯕ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯝꯕ ꯋꯥ ꯑꯃ ꯅꯨꯄꯤꯁꯤꯅ ꯍꯪꯂꯛꯂꯕꯅꯤꯅ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟ ꯍꯥꯏꯍꯧꯔꯒꯦ ꯈꯟꯅ ꯈꯨꯝꯂꯛꯏ ꯏꯀꯥꯏꯅ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯑꯩꯗꯣ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯨꯄꯥꯁꯤꯒꯤ ꯌꯥꯝ ꯊꯥꯖꯗꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ ꯅꯨꯄꯥꯁꯤꯕꯨ ꯌꯦꯡꯕ ꯉꯝꯗ ꯈꯨꯝꯂꯛꯏ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯄꯨ ꯄꯥꯡ ꯁꯨꯗꯦ ꯍꯥꯏꯅ ꯅꯣꯏꯒꯤ ꯏꯃꯥꯅ ꯄꯥꯝꯂꯣꯏ ꯄꯥꯎꯈꯨꯝꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯅꯤꯡꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯑꯝꯃꯤ ꯅꯨꯄꯤꯁꯤꯕꯨ ꯌꯥꯅꯕ ꯍꯥꯏꯗꯅ ꯅꯪꯇ ꯌꯥꯕꯤꯌꯨ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯦ ꯉꯝꯅꯕ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯪ ꯌꯥꯕꯤꯌꯨ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯨ ꯄꯣꯛꯈ꯭ꯔꯕꯅꯤ나 ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯔꯒꯦ ꯑꯗꯣ ꯇꯥꯗ
ꯑꯩꯒꯤꯗꯃꯛꯇ ꯀꯔꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ? ꯍꯌꯦꯡ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯈꯤꯗꯣꯏꯔꯥ? ꯃꯁꯤꯗ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯕꯨ ꯊꯥꯖꯅꯕ ꯃꯑꯣꯡꯗ꯫ ꯑꯩꯕꯨ ꯊꯥꯖꯧ, ꯑꯩ ꯄꯨꯟꯁꯤꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯣꯝꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟꯇꯣꯝꯕꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝꯁꯤꯗ ꯁꯣꯏꯕ ꯌꯥꯗꯕ ꯑꯃꯒꯨꯝ ꯎꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯅꯤ꯫ ꯌꯥꯝ ꯊꯥꯖꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯒꯤ ꯇꯣꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟ ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯗ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯈꯨꯝꯃꯨ ꯇꯥꯁꯤ꯫ ꯆꯥꯛ ꯆꯥꯔꯝꯕꯤ ꯂꯥꯡꯂꯦꯟꯇꯣꯝꯕꯤ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯉꯛꯅ ꯃꯃꯥꯗ ꯊꯥꯖꯗꯕ ꯃꯇꯧꯒ ꯂꯣꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯦ꯫ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯑꯗꯨꯝ ꯌꯥꯔꯤꯕ, ꯃꯇꯝꯅ ꯑꯗꯨം ꯄꯨꯔꯛꯇꯨꯏ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯗꯣꯛꯅꯕ ꯍꯥꯏꯔꯛꯑꯝꯃꯤ, ꯌꯦꯡꯉꯣꯏ, ꯏꯆꯥꯒꯤ ꯋꯥꯗꯨꯁꯨꯅꯦ ꯈꯟꯅꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯍꯦꯛꯇ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯒꯤꯁꯦ, ꯍꯧꯗꯣꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯇꯣꯝꯕꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥꯅ ꯈꯟꯅꯕ ꯃꯇꯝ ꯈꯖꯤꯛꯇ ꯄꯤꯕꯤꯈꯣ, ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯅꯆꯥ ꯊꯨꯡꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯍꯟꯗꯛꯇꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗ ꯄꯦꯜꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯑꯗꯨꯅꯤꯗꯅ ꯃꯃꯥ ꯑꯩꯒꯤ ꯃꯆꯥ ꯍꯥꯏꯗꯣ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯇꯣ ꯆꯥꯛ ꯇꯣꯛꯂꯕ ꯇꯨꯡꯗ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯃꯇꯥ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯇꯥꯗꯨ ꯌꯥꯝ ꯊꯥꯖꯗ ꯃꯇꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯛꯅꯔꯛꯑꯝꯃꯤ꯫ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯇꯥꯗꯣ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯣ? ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯦꯗ, ꯇꯧꯔꯛꯏꯕ ꯃꯇꯧꯁꯤꯕꯨ ꯀꯩꯅꯣꯃꯤ? ꯍꯥꯏꯔꯒ ꯐꯤ ꯁꯥꯔꯤꯕ ꯑꯗꯣ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯨꯛ ꯄꯩꯗꯨꯅ ꯃꯇꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯤꯅꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯈꯤꯗꯣꯏꯅꯦ꯫ ꯑꯩꯕꯨ ꯏꯇꯥꯒꯤ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯁꯤ ꯉꯥꯏꯌꯦꯕ꯫ ꯃꯁꯤꯗ ꯃꯇꯥꯗꯣ ꯅꯣꯛꯂꯒ, ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ꯫ ꯑꯗꯣ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯏꯇꯥꯕꯣ? ꯃꯁꯤꯗ ꯂꯥꯡꯂꯦꯟꯇꯣꯝꯕꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯍꯥꯏꯔꯛꯏ ꯃꯇꯥꯗ, ꯏꯇꯥꯗ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯁꯦ꯫ ꯃꯁꯤꯗ ꯃꯇꯥ ꯑꯗꯣ ꯈꯔ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯣ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ, ꯏꯇꯥ ꯍꯥꯏꯌꯣ, ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯏꯇꯥꯅ ꯍꯥꯏꯒꯦ ꯍꯥꯏꯕꯣ? ꯂꯥꯛꯊꯣꯛꯇ ꯂꯥꯛꯑꯒ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯉꯥꯏ ꯉꯝꯗꯦ, ꯑꯣꯟꯊꯣꯛꯅ ꯉꯥꯏ ꯉꯝꯗꯦ, ꯇꯥꯅꯤꯡꯉꯦꯕ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯥꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯇꯣꯝꯕꯤ, ꯑꯁ ꯏꯇꯥꯁꯤꯗꯤꯕ, ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯇꯥꯍꯜꯂꯦ ꯍꯦꯛꯇ꯫ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯂꯤꯗꯨꯅ ꯃꯇꯥꯕꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ, ꯏꯇꯥ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒꯤ ꯏꯇꯥꯒ ꯇꯥꯟꯅꯔꯨꯒꯦꯅ ꯂꯥꯛꯏꯁꯤꯅꯦ, ꯑꯩꯁꯨ ꯃꯊꯥ ꯁꯥꯃꯟꯗꯅ꯫ ꯃꯁꯤꯗ ꯃꯇꯥꯗꯣ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯣꯡꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯍꯣꯔꯦꯟ ꯇꯥ ꯈꯣꯡꯕ ꯂꯥꯛꯄꯗ ꯆꯦꯟꯈ꯭ꯔꯣ, ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯐꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯗꯕ꯭ꯔꯣ ꯏꯇꯥ? ꯉꯁꯥꯏꯈꯩ ꯒ꯭ꯌꯥꯟ ꯇꯥꯔꯨꯗꯕꯅꯤ ꯆꯦꯟꯕꯒꯤ ꯃꯇꯥꯡꯁꯤ ꯍꯧꯖꯤꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯍꯣꯏ ꯏꯇꯥ, ꯑꯗꯨꯅ ꯐꯔꯅꯤ, ꯄꯨꯝꯅꯃꯛ ꯁꯣꯏꯅꯗꯅꯕ꯫ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟꯗꯤ ꯇꯥ ꯈꯣꯡꯕꯒ ꯆꯦꯜꯂꯒꯦ꯫ ꯏꯇꯥ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯇꯍꯥ ꯇꯍꯥ ꯈꯝꯂꯛꯑꯝꯃꯤ ꯃꯇꯥꯕꯨ꯫ ꯉꯥꯏꯈꯣ ꯏꯇꯥ, ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ? ꯊꯨꯃꯟꯗ꯭ꯔꯣ ꯏꯇꯥ? ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯄꯗꯨꯗꯤ ꯅꯪꯁꯨ ꯅꯋꯥꯗꯤ ꯅꯥꯏꯅꯤꯡꯗꯅ ꯂꯩꯔꯝꯃꯕꯖꯥꯅꯤꯍꯦ ꯅꯪꯁꯨ, ꯃꯇꯧꯗꯤ ꯍꯦꯛ ꯃꯥꯟꯗ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯇꯣꯝꯕꯤꯗꯨ ꯅꯣꯛꯁꯤꯟꯅꯔꯒ, ꯑꯁ ꯏꯇꯥꯁꯤꯃ, ꯃꯇꯥꯡ ꯃꯇꯥꯡ ꯍꯥꯏꯗꯣ ꯁꯤꯅꯦ, ꯆꯠꯂꯦꯀꯣ ꯏꯇꯥ ꯑꯩ, ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯣꯝꯇ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯆꯔꯒ ꯍꯥꯏꯖꯍꯧꯏ, ꯃꯁꯤꯅ ꯀꯔꯝ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯥꯏꯗꯣꯛꯇꯅ ꯅꯨꯄꯥꯗꯨꯒ ꯈꯪꯅꯔꯒ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯈꯣꯝꯕ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯥꯡꯂꯦꯟꯇꯣꯝꯕꯤꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯂꯤ ꯏꯀꯥꯏ ꯏꯀꯥꯏ, ꯏꯃꯥ, ꯍꯧꯖꯤꯛꯁꯦ ꯅꯆꯥꯁꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤ, ꯑꯗꯣ ꯑꯊꯨꯕꯗ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯕꯨ ꯏꯃꯥꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ? ꯃꯁꯤꯗ ꯃꯃꯥꯗꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯑꯆꯧꯕ, ꯅꯁꯥꯅ ꯄꯥꯝꯂꯕꯗꯤ ꯀꯣꯛ ꯄꯨꯁꯤꯜꯂꯛꯇꯧꯅꯤꯅꯦ꯫ ꯃꯃꯥꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯈꯣꯝꯕ ꯆꯦꯟꯈꯤꯔꯝꯃꯤ꯫
ꯃꯄꯥꯟꯗ ꯈꯖꯤꯛ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯏꯖ ꯂꯦꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯗ ꯁꯨꯝ ꯂꯥꯡꯉꯤꯁꯤꯅ ꯀꯩꯗꯧꯅꯕ ꯌꯥꯎꯒꯦꯕ ꯑꯩꯗꯤ ꯑꯝꯇꯁꯨ ꯇꯥꯍꯧꯗꯦ ꯃꯁꯤꯗ ꯂꯦꯝꯕꯤꯗꯨ ꯂꯥꯏꯖ ꯂꯦꯝꯕꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯟꯕꯗꯤ ꯌꯥꯝ ꯇꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗ ꯈꯨꯝꯂꯛꯏ ꯑꯣ ꯑꯇꯩ ꯅꯠꯇꯦꯁꯦ ꯅꯕꯨꯡꯅꯅꯦ ꯅꯅꯝꯃꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯍꯧꯗꯣꯛꯂꯤꯕ ꯑꯗꯨꯗ ꯂꯥꯡꯉꯤꯅꯤ ꯃꯄꯥꯟꯗ ꯁꯨꯝ ꯂꯥꯏꯖ ꯂꯦꯝꯕꯤ ꯃꯃꯥꯅ ꯃꯅꯝꯃ ꯀꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯌꯥꯝ ꯉꯛꯅ ꯑꯃꯗꯤ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯑꯦ ꯌꯥꯝ ꯊꯥꯖꯗꯦ ꯅꯈꯣꯏ ꯇꯥꯆꯧꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯊꯥꯖꯗꯦ ꯅꯨꯄꯤꯗꯨꯅ ꯐꯥꯕꯒ ꯑꯣꯏꯔꯝꯅꯤ ꯏꯃꯥ ꯉꯁꯥꯏꯅ ꯃꯆꯥꯅꯨꯄꯤꯗꯣ ꯊꯣꯛꯂꯕ ꯑꯃ ꯍꯥꯏꯔꯛꯂꯅꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯩꯔꯛꯑꯝꯃꯤ ꯍꯥꯏ ꯀꯔꯤꯅꯤ ꯍꯥꯏꯅ ꯉꯥꯡꯉꯤꯅꯣ ꯅꯅꯝꯃ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦꯀꯣ ꯅꯕꯨꯡꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯁꯨꯝꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯑꯃꯗꯤ ꯈꯣꯝꯕ ꯑꯅꯤꯗ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯆꯦꯜꯂꯁꯤꯀꯣ ꯌꯥꯗꯕꯒ ꯌꯥꯎꯔꯤꯀꯣ ꯏꯃꯥꯗꯁꯨ ꯑꯩꯅ ꯃꯃꯧ ꯄꯨꯔꯛꯀꯦꯅ ꯍꯥꯏꯔꯝꯂꯕꯅꯤ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯍꯧꯔꯤꯗꯨ ꯌꯥꯗꯕ ꯉꯝꯃꯣꯏ ꯈꯪꯉꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯍꯣꯏ ꯌꯥꯖꯔꯦ ꯇꯥꯈꯣꯝꯕ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ ꯑꯗꯣ ꯇꯥꯈꯣꯝꯕ ꯏꯃꯥꯅ ꯉꯥꯡꯂꯣꯏꯗ꯭ꯔꯣ ꯄꯨꯄꯥꯡ ꯁꯨꯗꯕ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯂꯥꯛꯑꯣ ꯅꯀꯨꯕꯣꯛꯁꯨ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯂꯒ ꯑꯃꯨꯛꯇ ꯂꯥꯌꯦꯡꯉꯨ ꯂꯥꯛꯑꯣ ꯈꯣꯝꯕꯅ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯑꯅꯤꯗꯣ ꯑꯗꯨꯝ ꯆꯦꯟꯕ ꯍꯥꯏꯗꯨ ꯊꯣꯛꯑꯝꯃꯤ ꯃꯁꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯑꯆꯧꯕ ꯏꯆꯥꯕꯨ ꯂꯥꯏ ꯇꯤꯟ ꯁꯝꯅꯕꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯃꯃꯥꯅ ꯉꯁꯥꯏ ꯋꯥꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯇꯥꯈꯤꯅꯤ ꯈꯟꯅ ꯃꯃꯥꯕꯨ ꯈꯝꯖꯤꯜꯂꯛꯑꯝꯃꯤ ꯑꯁ ꯏꯃꯥꯁꯤꯗꯤ ꯉꯁꯥꯏꯗꯤ ꯅꯃꯧ ꯄꯨꯔꯛꯄ ꯉꯥꯏꯍꯧꯕꯗꯥꯏꯅꯦ ꯑꯗꯨꯒ ꯏꯃꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯃꯁꯤꯗ ꯃꯃꯥꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯐꯥꯔꯤ ꯑꯣꯏꯔꯤꯅꯤ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤ ꯑꯁꯤꯅ ꯏꯃꯥꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯣꯃꯦ ꯇꯨꯡꯕꯤ ꯇꯥꯈꯤꯅꯤ ꯍꯥꯏꯔꯒ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯄꯣꯠꯁꯦꯝ ꯇꯧꯈꯤꯕ ꯂꯩꯇꯦ ꯏꯃꯥ ꯍꯥꯏ ꯏꯃꯥꯅ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅꯤꯀꯣ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯂꯩꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯗ꯭ꯔꯤ ꯃꯤꯆꯪꯒꯁꯨ ꯆꯪꯍꯜꯂꯤꯅꯦ ꯁꯤꯅꯗꯤ ꯑꯗꯨꯝ ꯄꯣꯠꯁꯦꯝ ꯇꯧꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯑꯣꯏꯅꯦꯒꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯥꯅ ꯃꯃꯧ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯏꯊꯤꯜ ꯁꯝꯅꯕꯤ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯣꯠꯁꯦꯝ ꯇꯧꯔꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯩꯀꯥꯏꯗ ꯍꯤꯒꯥꯏꯋꯥ ꯑꯣꯏꯅ ꯁꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝ ꯊꯥꯖꯗ ꯈꯣꯝꯕꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯥ ꯃꯅꯨꯡꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ ꯇꯥꯗ ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯄꯥꯝꯂꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯣ ꯑꯩꯕꯨ ꯄꯣꯠꯁꯦꯝ ꯇꯧꯕꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯈꯣꯝꯕꯁꯨ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯔꯤꯕ ꯑꯣꯏꯔꯤꯅꯤꯗ ꯄꯥꯕꯒꯤ ꯅꯥꯛꯇ ꯆꯪꯉꯒ ꯄꯥꯕꯨ ꯈꯨꯔꯨꯝ ꯂꯥꯛꯑꯣ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯁꯨ ꯌꯥꯔꯝꯃꯤ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥꯁꯨ ꯃꯃꯧ ꯅꯨꯄꯤ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯧꯔꯥ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯆꯪꯉꯣ ꯆꯪꯉꯣ ꯁꯤꯗ ꯅꯄꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯤ ꯏꯃꯧꯕꯣ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯤ ꯃꯀꯨꯕꯣꯛꯅ ꯃꯁꯥ ꯌꯥꯝ ꯁꯣꯟꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯏ ꯄꯥꯕ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯁꯤꯗꯒꯤꯗꯤ ꯅꯃꯧ ꯑꯩ ꯂꯥꯛꯑꯀꯥꯟꯗ ꯄꯥꯕꯕꯨ ꯅꯥꯕ ꯐꯍꯜꯂꯗꯣꯏꯅꯤ ꯄꯥꯕ ꯃꯁꯤꯗ ꯃꯀꯨꯕꯣꯛꯇꯣ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯑꯆꯧꯕ ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯂꯒꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯣꯛꯂꯒ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯁꯣꯗꯅ ꯏꯃꯧꯒꯤ ꯈꯨꯠ ꯌꯦꯡꯅꯕ ꯃꯁꯤꯗ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗ ꯍꯣꯏ ꯄꯥꯕ ꯂꯩꯔꯨꯒꯦ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯄꯥꯕꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯃꯀꯨꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯕꯨ ꯍꯥꯟꯅ ꯑꯃꯥꯏꯕꯒ ꯑꯃꯠꯇ ꯀꯧꯗ꯭ꯔꯕ ꯄꯥꯕ ꯅꯃꯧꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯗꯧꯅꯤꯀꯣ ꯄꯥꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯀꯥꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄꯗ ꯃꯆꯟꯅꯨꯄꯤ ꯊꯦꯡꯅꯩ ꯍꯪꯂꯝꯃꯤ ꯃꯀꯨꯕꯣꯛꯀꯤ ꯃꯇꯥꯡꯗ ꯇꯣꯝꯕꯤ ꯄꯥꯕꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯀꯩꯅꯣ ꯃꯁꯥ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ ꯑꯃꯥꯏꯕꯒ ꯑꯃꯠꯇ ꯀꯧꯗ꯭ꯔꯣ ꯅꯤꯡꯉꯥꯏ ꯀꯜꯂꯕꯁꯨ ꯂꯥꯏꯖ ꯂꯦꯝꯕꯤ ꯃꯃꯥꯒꯗꯤ ꯃꯥꯟꯅꯔꯝꯗꯦ ꯑꯗꯨꯒ ꯃꯤꯅ ꯋꯥ ꯍꯪꯕꯗ ꯐꯖꯅꯁꯨ ꯈꯨꯝꯂꯝꯃꯤ ꯏꯅꯝꯃ ꯑꯌꯥꯝꯕ ꯑꯃꯥꯏꯕ ꯀꯧꯗꯕ ꯂꯩꯇ꯭ꯔꯦ ꯄꯥꯕꯒꯤꯁꯦ ꯑꯍꯜ ꯂꯩꯅꯥꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯛ ꯌꯥꯝꯅ ꯀꯧꯕꯗꯨꯕꯨ
ꯀꯔꯤꯃꯠꯇ ꯄꯥꯕꯕꯨ ꯐꯕꯗꯤ ꯉꯝꯗꯦꯗ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯤꯅ ꯇꯧꯅꯕ ꯇꯧꯅꯗꯕ ꯊꯤꯗ ꯃꯀꯨꯕꯣꯛꯁꯦ ꯐꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯗ ꯇꯣꯝꯕꯤ ꯄꯥꯕꯁꯦ ꯆꯥꯛꯇꯤ ꯑꯗꯨꯝ ꯈꯔ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯄꯣꯠ ꯈꯔ ꯍꯥꯏꯒꯦ ꯑꯗꯨ ꯅꯪ ꯂꯥꯡꯁꯤꯟꯒꯦꯔꯥ ꯃꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯄꯥꯕꯨ ꯐꯔꯗꯤ ꯈꯟꯅ ꯍꯔꯥꯎꯅ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯁꯣꯏꯗꯅ ꯏꯅꯝꯃꯅ ꯍꯥꯏꯕꯗꯨ ꯇꯧꯒꯦ ꯄꯥꯕꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯜꯍꯟꯕꯤꯌꯨꯀꯣ ꯏꯅꯝꯃ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯈꯪꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯅꯦꯝꯄꯣꯛꯀꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯣꯏ ꯏꯅꯝꯃ ꯍꯣꯔꯦꯟ ꯊꯧ ꯃꯆꯥ ꯑꯃ ꯇꯧꯔꯒꯦ ꯏꯀꯨꯏ ꯀꯨꯏꯗ ꯄꯥꯕ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯝꯕꯅ ꯆꯦꯡꯗꯒꯤ ꯏꯟꯁꯥꯡꯗꯒꯤ ꯄꯨꯟꯅ ꯂꯩꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯉꯥꯁꯦ ꯉꯥ ꯂꯩꯐꯝꯗꯒꯤ ꯁꯦꯝꯃꯜꯂꯛꯄꯅꯤ ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯃꯩ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯃꯥꯗ ꯃꯅꯃꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯆꯤꯊꯗ ꯇꯝꯃꯤ ꯃꯁꯤꯗ ꯂꯥꯟꯅ ꯈꯟꯗꯨꯅ ꯍꯥꯏꯖꯩ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯐꯅ ꯐꯔꯝꯕꯣꯏ ꯈꯟꯕꯅꯤ ꯑꯗꯣ ꯃꯧꯁꯤ ꯂꯥꯛꯄꯗꯒꯤ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯁꯤꯁꯨ ꯃꯧꯁꯤꯅ ꯄꯣꯠꯁꯦꯝ ꯇꯧꯒꯗꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤ ꯍꯥꯟꯅ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯇꯏꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯅꯝꯃꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯅꯝꯃ ꯇꯥꯈꯤꯅꯤ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯄꯣꯠꯁꯦꯝ ꯇꯧꯕ ꯍꯥꯏꯗꯨꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯪꯍꯟꯗ ꯇꯧꯒꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯥꯅꯤꯡꯗꯕ ꯍꯥꯏꯗꯨ ꯍꯧꯈ꯭ꯔꯦ ꯃꯧ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯍꯣꯡꯕ ꯈꯖꯤꯛ ꯎꯕꯗ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯧꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤ ꯀꯌꯥꯗ ꯉꯛꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤ ꯐꯥꯎꯕ ꯌꯥꯝ ꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯏꯅꯝꯃꯅ ꯑꯗꯨ ꯇꯧꯒꯗꯕ ꯅꯠꯇꯦꯀꯣ ꯃꯁꯤꯗ ꯂꯦꯝꯕꯤꯗꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯥꯖꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯃꯄꯨꯔꯩꯕꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯊꯧ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯂꯥꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯃꯥꯅ ꯉꯝꯕꯒꯤ ꯆꯥꯡ ꯍꯥꯏꯕꯕꯨ ꯅꯄꯥꯕꯨꯁꯨ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧ ꯇꯧꯔꯒ ꯄꯣꯠꯁꯦꯝ ꯇꯧꯈꯤꯗꯧꯔꯦꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯋꯥꯈꯜ ꯋꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯩꯕꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯄꯥꯎꯗꯝꯖꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯅꯅꯥꯏ ꯅꯨꯄꯤꯅ ꯋꯥꯔꯤꯕꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯝꯒꯅꯤꯀꯣ ꯅꯆꯥ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯂꯩꯔꯤꯀꯥꯟ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯇꯥꯗꯨ ꯃꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯃꯥ ꯑꯩꯁꯦ ꯍꯥꯏꯒꯦ ꯇꯧꯕꯗ ꯉꯁꯥꯏꯈꯩ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯤꯀꯥꯟ ꯀꯥꯎꯕꯅꯦ ꯏꯇꯥꯗꯣ ꯆꯦꯜꯂꯅꯤ ꯍꯥꯏꯔꯝꯕꯅꯦ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗ ꯏꯕꯦ ꯍꯥꯏꯕꯤ ꯃꯆꯥꯅ ꯆꯦꯜꯂꯅꯤ ꯇꯥꯕꯗ ꯎꯄꯥꯏꯗꯤ ꯂꯩꯇ ꯋꯥꯔꯝꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯇꯥꯁꯨ ꯂꯩꯇꯦ ꯏꯃꯥꯕꯨ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯕꯨ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥꯗꯨꯒ ꯃꯃꯥꯗꯨꯒꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯆꯥꯛ ꯆꯥꯅꯕ ꯃꯀꯨꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕ ꯆꯥꯛ ꯆꯥꯔꯁꯤ ꯄꯥꯕꯅ ꯄꯥꯝꯕ ꯉꯥꯗꯣ ꯅꯃꯧꯅ ꯊꯣꯡꯉꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ ꯄꯥꯕ ꯃꯁꯤꯗ ꯃꯀꯨꯕꯣꯛꯇꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯨꯅ ꯆꯥꯛ ꯆꯥꯕꯗꯤ ꯉꯝꯂꯝꯗꯦ ꯃꯃꯧꯗꯨ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯄꯥꯗꯤ ꯈꯨꯠꯅ ꯐꯥꯎꯕ ꯆꯥꯛ ꯆꯥꯕ ꯉꯝꯗꯦ ꯏꯃꯧꯅ ꯈꯔ ꯄꯤꯖꯕꯤꯔꯝꯃꯨ ꯏꯃꯧꯕꯨ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯣ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯔꯤꯒꯨꯝ ꯆꯥꯛꯇꯨ ꯃꯈꯨꯠꯃꯛꯅ ꯇꯣꯠꯇꯨꯅ ꯃꯀꯨꯕꯣꯛꯄꯨ ꯄꯤꯖꯔꯝꯃꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯃꯀꯨꯕꯣꯛꯇꯣ ꯃꯀꯨꯕꯣꯛꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯄꯥꯕ ꯅꯃꯧꯅ ꯄꯥꯕꯕꯨ ꯄꯤꯖꯅꯤꯡꯗꯨꯅ ꯊꯣꯡꯈꯤꯕ ꯉꯥꯅꯤ ꯍꯥꯎꯕ꯭ꯔꯥ ꯄꯥꯕ ꯉꯥ ꯊꯣꯡꯕꯁꯦ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ ꯃꯀꯨꯕꯣꯛꯇꯣ ꯃꯀꯨꯕꯣꯛꯄꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯆꯥꯔꯗꯨꯅ ꯄꯣꯊꯥꯅꯕ ꯆꯪꯉꯛꯄꯗ ꯈꯣꯡꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯄꯥꯕꯕꯨ ꯅꯪꯅ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥꯈꯣꯝꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯧ ꯑꯩꯅ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯇꯥꯗ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯔꯝꯃꯤ
ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯟ ꯊꯥꯈ꯭ꯔꯦ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯁꯣꯝꯗ ꯉꯟꯇꯥ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯃꯀꯨꯕꯣꯛꯀꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯀꯨꯕꯣꯛꯄꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯗꯨꯅ ꯍꯥꯏꯖꯩ ꯊꯣꯡ ꯍꯥꯡꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯄꯥꯕꯁꯦ ꯑꯩꯅ ꯉꯔꯥꯡ ꯁꯣꯟꯈꯤꯕ ꯂꯩꯔꯣꯟꯗꯨꯅ ꯄꯥꯕꯕꯨ ꯍꯧꯒꯠꯂꯛꯄ ꯑꯣꯏꯁꯅꯨ ꯑꯁꯤ ꯈꯟꯗꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛꯇꯨ ꯇꯧꯔꯝꯃꯤ ꯁꯣꯝꯗ ꯃꯀꯨꯕꯣꯛꯀꯤ ꯀꯥꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯇꯞꯅ ꯀꯧꯔꯝꯃꯤ ꯈꯣꯝꯕꯒꯤ ꯃꯄꯥꯅ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯍꯩ ꯇꯥꯕ꯭ꯔꯣꯅꯦꯍꯦ ꯅꯨꯄꯤ ꯅꯪꯕꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯀꯣ ꯀꯧꯕꯒ ꯇꯥꯗꯈꯩ ꯇꯨꯝꯂꯒ ꯂꯩꯕꯁꯦ ꯑꯩꯕꯨ ꯍꯦꯛꯇ ꯍꯧꯒꯠꯂꯁꯤꯔꯅꯦ ꯀꯔꯤꯅꯣ ꯏꯁꯥꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯁꯣꯝꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯌꯦꯠꯂꯤꯍꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯧꯒꯠꯂꯗꯧꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯤꯗ ꯈꯣꯝꯕꯒꯤ ꯃꯄꯥꯗꯣ ꯃꯁꯥꯗꯣ ꯌꯥꯝ ꯍꯧꯒꯠꯅꯤꯡꯉꯝꯃꯤ ꯃꯁꯥꯗꯣ ꯌꯥꯝ ꯌꯥꯡꯕꯗꯧꯅ ꯐꯥꯎꯕꯗꯨꯗ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯃꯦ ꯍꯛꯆꯥꯡꯁꯤ ꯀꯔꯤꯅꯣ ꯌꯥꯝ ꯌꯥꯡꯕꯗꯧꯅ ꯇꯧꯏ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯑꯩꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯀꯦ ꯍꯥꯏꯋꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯗꯨꯅ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯎꯔꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕ ꯅꯥꯕ ꯐꯔꯦ ꯏꯃꯥꯅ ꯄꯥꯕ ꯁꯝꯃꯤꯗꯣ ꯁꯝꯒꯅꯨ ꯑꯃꯨꯛꯇ ꯄꯥꯕ ꯃꯇꯣꯝꯇ ꯂꯦꯞꯍꯜꯂꯣ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯗꯦ ꯊꯥꯖꯕꯒꯤ ꯃꯍꯨꯠ ꯃꯃꯧꯕꯨ ꯂꯥꯟꯅ ꯂꯧꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯩ ꯄꯣꯠꯁꯦꯝ ꯇꯧꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯏꯄꯨꯔꯣꯏꯕꯁꯤ ꯅꯪꯅ ꯄꯣꯠꯁꯦꯝ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯅ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯉꯛꯄꯗ ꯐꯗ꯭ꯔꯕ ꯑꯍꯟꯁꯤꯕꯨ ꯅꯪꯅ ꯂꯥꯏꯔꯣꯜ ꯁꯣꯟꯕꯗ ꯐꯕ ꯍꯧꯅꯗꯦ ꯃꯧ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯥꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯕꯗꯨ ꯎꯕꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯈꯣꯝꯕ ꯊꯣꯛꯂꯛꯄꯅꯤ ꯃꯄꯥꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥम ꯍꯔꯥꯎꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗ ꯌꯦꯡꯅ पाबा मपान थोलैसिबु कइगिनो तुबु तारे पाबा कइनो तौरिसिबु पाबा इमुंग चंगसि पाबा असे मसिदा तुमिन लेप्तुना लैरिबि ममौ नुपिदा ममितो खाना येंगमि अदुगा मचानुपादा हाइरमि येंगोय असौबा नपाना फरिबसे इमा चिंगनै अतै कैसु नते इमौ नुपि असिना पोसेम तौबदगी फरिबनि मसिगी वासे ताबदा खोंबदि हाना लांगलेन तोंबिगी मतंगदा खंगदुना लैरबा कौबना कैसु खंजिनदा खुमलै इमा नमौ नुपिसे अमाइबि अफाउबिने ऐ हाना हायौद्रे इमागी पोसेम तौबा हाइदो अफबरोमदा पोसेमदु तौबनिना फट्रो याम थाजदा मपुरैबना मागीदमक लेपिबदुदा नोफेत तवी लांगलेन तोंबि वादी ngang मसिदा महेन ख्रेलेंबिदी साउना हाइरे हो सुंख्रे इसादगी हेंदौतना इपुरैबसु यावना पोसेम तौबिख्रे अैगी इमौ नुपिना अदुसु लाकपदा ngairibi इमौ नुपिना अदुमना सुंगांगबदुदा मपुरैबना याम थाजदा मागी नुपिगी ममाइदु खुपांगना सफु कन्ना थाजिलमि अदुगा खंग्रा नंग अदुकना पुक्सेल पि करिगिनो मी पुमनमकना पोसेम तौबदि फत्तबरोमदा तौबने मदुदा कराइनो हाइबि अदुगा अैगी इमौसिना पोसेम तौबदि फम सेनादुना लैरिबा नपुरैबा अैबु फहनबसे अफबा पोसेम तौबने मसि खंग्रि करिगिनो नुपि नंग मसिदा मागी नुपिदु याम ngaklammi khomba sungai maya kaaduna yenglammi mapana makhut thangkatuna mamabu phuba ngamba aduda मागी नुपीदा मया कादुना येंगलगा हाइरे इखोंबा नुपी नंगी पोसेम खुतौसिदि अहिने याय फना फजनदि हैबजानिको अहिगी नुपीसे अमाइबि मतिक चाबिनि नंगदि असुमना याम थाजदा ममौ नुपी लाकपदगी फम सेनादुना लैरंबा मपुरैबा फखिरमि पाव हाइदोपा चलुबा नुपा अहुमदुसु याम ngakna mayumda handuna मागी नुपीदा पाव सिंगदु तमलमि नुपी ता चाउबा कुइदना नारगा लेबदो फम सेनादुना अदुगा ngasi ममौ नुपी लाकपदगी नाबा फौरे मपानदगा फमदना इखोइबु ngaiduna लेरंबगी वानिसे मसिदा मागी नुपीदु याम ngaklammi अमाइबा कयाना लायेंबदा फखिदबा अनाबदुनि खन्ना हाइरे मादी मतौ करना फलिबा पोसेम तौरिबा ओइरिनी असुक कुइना अमाइबी कयाना येंबदा फबा ngamखिदबा अनाबनी असुमना लांगलेन तोंबिसे पोसेम तौबिनी हाइना लेकाइदुदा वा लौरम लांगलेन तोंबि थिनख्रे मयुमदा चटनबिगी तुंग इन्ना नुमितसिगी नुमिदांगी लेंबी मचिंदा मुरुम सोनबा लेप्ते अैगी मौ नुपिसे पोसेम तौबि ओइरमले लैमिनबदा अैदि माइ चानादौ मानदे किजै अैदिने किजैको चाक्तगा हु हापमदोइ माली असुमना मागी नुपिना सोनबदु तारदुना युमयाइदा याम थाजदा मपुरेबुदु थोलअमि अदुगा मागी नुपिबु चैरअमि नुपी नंगना ngangiba mayamdo ai taning deko
ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯥꯡꯉꯤꯕꯗ ꯂꯦꯞꯄꯨ ꯊꯨꯅ ꯀꯣ ꯃꯁꯤꯗ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯌꯥꯏꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯖꯕꯗ ꯑꯃꯔꯣꯝꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯅꯕꯨ ꯐꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ ꯅꯅꯥꯏ ꯅꯨꯄꯤꯒꯤꯗꯤ ꯌꯥꯔꯦ ꯑꯗꯨꯗ ꯉꯛꯄꯁꯤꯗ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯂꯦꯝꯕꯤꯅ ꯌꯦꯡꯂꯤꯕ ꯃꯁꯤꯗ ꯍꯥꯏꯔꯛꯏ ꯅꯣꯛꯇꯨꯅ ꯆꯥꯎꯕ ꯍꯩ ꯅꯨꯄꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯀꯧꯕꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯩꯅꯗꯦꯀꯣ ꯑꯗꯨꯝꯅꯒ ꯌꯦꯡꯂꯛꯀꯅꯨ ꯐꯪꯖꯗꯕ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯆꯥꯁꯤꯡꯅ ꯎꯈꯤꯅꯤꯀꯣ ꯃꯁꯤꯗ ꯂꯦꯝꯕꯤ ꯍꯅꯨꯊꯪꯗ ꯀꯞꯊꯣꯔꯛꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯀꯞꯅꯁꯨ ꯍꯥꯏꯔꯤ ꯃꯣꯏ ꯄꯥꯕꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯍꯦꯛ ꯂꯩꯈꯤꯕꯗꯒꯤ ꯑꯁꯨꯝꯅ ꯃꯤꯠꯃꯥꯡꯗ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯦꯞꯈꯤꯗꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯗꯦ ꯃꯣꯏ ꯄꯥꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯖꯩ ꯌꯦꯠꯂꯨꯗꯦ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯊꯪꯗ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂ ꯆꯠꯄꯗꯨꯗ ꯑꯩꯁꯨ ꯃꯀꯨꯕꯣꯛ ꯑꯃ ꯑꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ ꯅꯨꯄꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤꯗꯤ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯅꯤ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯆꯥꯎꯕ ꯃꯁꯥ ꯌꯥꯎꯗꯨꯅ ꯑꯌꯨꯛꯇ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯦ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯅꯥꯗꯨꯅ ꯂꯩꯍꯧꯕ ꯃꯀꯨꯕꯣꯛꯅ ꯃꯤꯠꯃꯥꯡꯗ ꯏꯀꯟ ꯀꯟꯅ ꯂꯦꯞꯂꯝꯕ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯄꯥꯕꯨ ꯀꯧꯔꯛꯑꯝꯃꯤ ꯄꯥꯕ ꯌꯥꯎꯔꯛꯏꯅ ꯉꯁꯤꯗꯤ ꯅꯃꯧꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯄꯥꯕ ꯌꯥꯎꯔꯛꯄꯁꯦ ꯅꯃꯧ ꯌꯥꯝ ꯍꯔꯥꯎꯋꯦ ꯄꯥꯕ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯃꯁꯤꯗ ꯆꯥꯎꯕꯅ ꯈꯨꯝꯗ꯭ꯔꯤꯀꯥꯟ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯦꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯏꯃꯧꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ ꯅꯄꯥꯁꯦ ꯏꯃꯧꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯃꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯁꯨ ꯀꯞꯂꯝꯃꯤ ꯃꯁꯤꯗ ꯆꯥꯎꯕꯅ ꯌꯥꯔꯤꯁꯤ ꯅꯅꯤ ꯅꯃꯧ ꯑꯅꯤ ꯈꯔ ꯀꯞꯃꯤꯟꯅꯔꯕꯗꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥ ꯀꯧꯊꯣꯛꯂꯨꯔꯣ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯁꯤꯗ ꯀꯞꯂꯝꯕ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯇꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯨꯛ ꯐꯨꯈꯤꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯅꯤ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯃꯄꯥꯟꯗ ꯏꯃꯥ ꯇꯥ ꯈꯣꯡꯕꯒꯤ ꯏꯃꯥ ꯄꯥꯕ ꯌꯥꯎꯅ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯕ ꯂꯥꯛꯑꯣ ꯏꯃꯥ ꯃꯁꯤꯗ ꯃꯃꯥꯗꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯉꯍꯥꯟ ꯂꯥꯛꯄꯗ ꯅꯨꯄꯥꯒꯤ ꯃꯄꯥꯗꯨ ꯅꯥꯗꯨꯅ ꯂꯩꯈꯤ ꯍꯥꯏꯕꯗ ꯈꯪꯈꯤꯕꯅꯤ ꯑꯗꯨꯅ ꯉꯛꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯀꯨꯕꯣꯛꯇꯤ ꯅꯥꯔꯒ ꯂꯩꯕ ꯀꯨꯏꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤ ꯀꯔꯝꯅ ꯂꯥꯛꯄ ꯉꯝꯂꯤꯕꯅꯣ ꯐꯔꯕ꯭ꯔꯣ ꯅꯥꯕ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯆꯥꯅ ꯄꯣꯠꯁꯦꯝ ꯇꯧꯕꯗꯨꯗꯤ ꯄꯥꯕꯒꯤ ꯑꯅꯥꯕꯗ ꯅꯥꯕ ꯐꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯩꯗꯤ ꯏꯃꯥ ꯃꯆꯥꯒꯤ ꯃꯒꯨꯟ ꯈꯪꯂꯗꯨꯅ ꯅꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯑꯐꯕ ꯃꯇꯧꯗꯨꯗ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯩ ꯃꯆꯥꯗ ꯏꯆꯥꯅ ꯑꯐꯕ ꯇꯧꯔꯨꯕꯅ ꯏꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯛꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯅꯅꯦꯝ ꯅꯀꯨꯕꯣꯛ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯧꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯑꯃꯗꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯑꯝꯃꯤ ꯃꯄꯥꯟꯗ ꯑꯅꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯃꯄꯥꯁꯤꯅ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯃꯃꯧꯒꯤ ꯅꯥꯛꯇ ꯆꯠꯁꯤꯅ ꯍꯥꯏꯔꯒ ꯂꯩꯔꯕ ꯍꯥꯏꯔꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯦꯞꯅꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯅꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯦꯝꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧꯁꯦ ꯐꯈ꯭ꯔꯦ ꯄꯨꯔꯥ ꯏꯃꯥ ꯂꯛꯈꯃꯤꯅꯤꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ ꯅꯥꯗꯨꯅ ꯂꯩꯕ ꯃꯀꯨꯕꯣꯛ ꯑꯁꯤ ꯐꯥꯎꯕ ꯐꯍꯜꯂꯤ ꯑꯩꯒꯤ ꯏꯃꯧꯅ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯩ ꯂꯨꯍꯣꯡꯕꯒꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯤꯅ ꯅꯄꯨꯔꯣꯏꯕ ꯑꯩꯕꯨ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯃꯧꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯁꯤꯗ ꯂꯦꯝꯕꯤꯅ ꯍꯦꯟꯅ ꯍꯔꯥꯎꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯌꯦꯡꯖꯔꯝꯃꯤ ꯃꯃꯤꯠꯇꯨ ꯄꯦꯟꯅ ꯑꯗꯨꯒ ꯍꯣꯏ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯅꯅꯥꯏ ꯅꯨꯄꯤꯅ ꯏꯟꯖꯗꯧꯔꯤꯕ ꯑꯁꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯊꯥꯖꯕꯤꯌꯨ ꯃꯣꯏ ꯃꯄꯥꯅ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯈꯣꯡꯕ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯩꯗꯤ ꯉꯛꯎꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯤ ꯅꯪꯅ ꯄꯥꯕꯁꯦ
ꯑꯅꯥꯕ ꯐꯍꯟꯕꯁꯤꯗ ꯑꯩꯗꯤ ꯍꯥꯟꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯃꯥ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯇꯁꯦꯡꯅꯁꯨ ꯈꯣꯝꯕ ꯑꯌꯥꯝꯕꯅ ꯁꯦꯟ ꯂꯩꯇꯕꯒꯤ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯃꯇꯥꯡꯗ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤ ꯍꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯕꯕꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯌꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ ꯇꯥꯈꯣꯝꯕ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯃꯧ ꯅꯨꯄꯤꯁꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯈꯟꯅ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯊꯕꯛ ꯂꯣꯏꯔꯒ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯑꯩꯅꯗꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯊꯕꯛ ꯇꯧꯗꯅꯕꯅꯤ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤꯕꯁꯤꯗꯤ ꯏꯃꯧꯅ ꯊꯕꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯦꯗꯅ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯗꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯃꯅꯦꯝꯄꯣꯛꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯕꯗꯨ ꯂꯧꯗ꯭ꯔꯦ ꯈꯟꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯏꯃꯥ ꯁꯤꯗꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯁꯥꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯃꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯔꯕ ꯃꯥꯜꯂꯤ ꯂꯦꯝꯕꯤ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯗꯅ ꯂꯦꯝꯕꯤ ꯑꯩꯅ ꯊꯤꯕ ꯏꯃꯧꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯧ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥꯅ ꯈꯪꯗꯁꯤꯡꯗ ꯑꯣꯞꯇ ꯍꯩꯇꯕ ꯀꯌꯥꯕꯨ ꯇꯥꯛꯄꯤꯕꯅꯦ ꯅꯃꯧ ꯀꯩꯁꯨ ꯈꯟꯖꯗꯤꯌꯦ ꯏꯃꯥ ꯇꯟꯖꯥꯗꯨ ꯆꯥꯎꯕꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯄꯥꯟꯗ ꯌꯥꯝ ꯉꯟꯇꯥꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯅ ꯅꯨꯄꯤ ꯀꯩꯗꯧꯅꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯍꯨꯔꯥꯟꯕ ꯁꯥꯗꯅ ꯅꯅꯤ ꯅꯃꯧ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯍꯥ ꯅꯠꯇ꯭ꯔꯒ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩ ꯎꯗ꯭ꯔꯤꯀꯥꯜ ꯆꯀ꯭ꯔꯤ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯣ ꯃꯁꯤꯗ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯧ ꯂꯩ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯣꯏꯅ ꯈꯨꯝꯂꯛꯑꯝꯃꯤ ꯀꯔꯥꯏꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯧꯁꯤꯗ ꯑꯣꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯀ ꯂꯩꯖꯗꯦꯀꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯤ ꯄꯣꯠꯁꯦꯝ ꯇꯧꯕꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗ ꯑꯩꯅ ꯆꯀ꯭ꯔꯤ ꯇꯧꯕꯒꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯧ ꯂꯥꯛꯄꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯈꯜꯂꯨꯕ ꯃꯧ ꯂꯥꯛꯄꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯐꯪꯖꯗꯨꯅ ꯈꯣꯝꯕꯒꯤ ꯂꯥꯏꯖ ꯂꯦꯝꯕꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ